Miol Minay Nanglabamadi Raki victim Oihurabi Pising Manipur compensation scheme for women victims survivors of sexual assault other crimes 2023 Makada compensation Kudong Sabalobi Haina Manipur State Legal Services Authority Maslsa Member Secretary Alec Muibana Pauselagi Mahamasi Maslsa Sindra Pokso Act 2012 Domestic Violence Act 2005 Amadi Legal Mating na Lairabamadi marginalized wherever angang singi bahi masing tamna bi matana impact Imphal West District ki Kurkul Maya Lekaida Mandop Yumpam da Hani Relief Camp ta pangthokibon nomi ba legal awareness ta phongdokibani taram aduda elect na makha taraduna nopi angang singa right kanjana ba badi makoi da piri bukudong saba kaya sigi matana Maslsa ki maiketi legal awareness park sana sataduna lakri masina madam waraga losinduna thamlamba case kaya nauna tijin bada mating oiduna mara leiba sing serak phangan bangamle Pokso Act amadi Domestic Violence Act the piri besarak sing khangnarak padeki pama hodo wathok sing hanba ngamlagani habi thaja basulai haiki elik camp sing the sunupi sing the sathaba minai gi thodo sing laita banati haiba wafam su member secretary sin thamduna masing ba thodo sing asi thoktana ba Maslsa gi maiketi gi legal awareness park sana satharakni haiki taram adoga ri lainana India North chapter gi director Mingma L Sherpa Maslsa gi panel lower CS Momon Amadi OST Kangimam Rositana Pokso Act Domestic Violence Act Amadi Empowerment of Underprivileged and Marginalized Children through Legal Education in Matang da Lari Marik Chumba Wapam Sing Tamke Pokso Act si akoy na dum magi punishment hai tare penalty se akoy ayam na khangde kaisu na taba macha hek soiru bada bail su pak phangoi daba aduga chahi su yamna kuina jail changi dawba myam se praja sing na hek tabada potential perpetrator hai tare haji budi kaisu tawdri ba adu magi wakhan de phattaba su ai taw sira khanba mi myam se it will deter them mokoi de ki hallaga mokoi na as sidi ai sigi kaisu na tabada ai na sumai tawru budi ai jail chahi tara kunthra adum yawba life yawba sidi ai tawai ke haina mokoi sumaina sigumba crime si akoina thokstringai de avoid tawna ba haina akoina sumaina legal awareness se akoy sinjabani Taramadu da saruk yaki ba Imphal West District ki DC Rajkumar Mayang nabamna IDP sing masa gi yamda hanjin na ba paikalak pathabak singi manung sana mari laina ba STO sing thadna hanjin bada kudong sara de fam sing khandok gi thabak kana satari hanjin ba kudong sara de singi dabak mo maril tab temporary shelter home sana bi thorang paikhat na ba khanari masing mathata Imphal West District ta hangba relief camp ta su lairabasu atop district ki oi basing khandok tuna Mari lainaba DC singa tanaduna masa masagi district singda halan khina baki thorang su paikhat kani haike Yes, challenges like any difficult like oiro have not positively you can see everything negative ngakta oine yengbi bagi mahutta aduga resettle tawrpagi angle sida when hojik mak hanba yari roidriba makhai du da so koina resettle pot da khong thangba yari roi however koi camp sing yam kitang bam sadana laiba degi di yam appropriate oidaba noina su chat pada su thengnaram bani koina su chat pada thengna jai masi si appropriate area da hanba yari roi da oi taraga de koi temporary home gumba sabra kaino adu maina su yengakna bagi plan am su sathari so the livable oiba adugumba keno environment nama